Khurumjari IMSTB meeting tabi ribasingbu mene no maitem na taram na oksari masinung delipao pizari Jiriba mayol dagi kilometer mapan rom nongpok pang satlaga leiba aduga National Highway 37 dagi di kha pang na kilometer amarom satlaga leiba kuki khunga taina na leiba jiribam gi babu khal khunau da leiba lauriyam tomba sahi nifumanga apokpa leikidraba el babasana gi yumga konana leiba dukan yauna kuki ni singnaba singna tumna mai thadok lamle Thaudok asigi matangda lauriyam tombana aikoigi paumida fongdokhibada jiribamgi irang asina maram oiraga aikoina Vidyanagar gi relief camp da saidangduna leiba chahi hele asina maram oiraga ngarang aigi leifam babu khalda chattuna yengsiluba matamda aigi yum amadi dukan maina tumna thadok piramle masi yamna nungaite haiki Lambi sing fattaba amadi security matik sana thambi dabadagi masi punamak thokhanbani aduna aikoigi yum thakiba aduda leingakna yum sabiro matik saba security pb duna aikoi leizarage haina fongdokhi Hilgat GP Ward number 1 gi administrative committee gi member oiriba NG Gopeshwar Singh na hai mari leinaba authorities sing da matam kaya dagi hauna security matik sana thambiyu aduga aikoi leizage haijaba kuire adubu thabak oina tawbide haiki makhata na haiki bada leiriba khul ahum haibadi babu khal sabugat amadi boroi khal haiba khun asida mi leitabadagi yum sing mai thaba horakpani security thambi dabana hojikchu yum kaya amang ata thokhan ba hore masi leingak na mityeng sangbi duna ngakpi sembiu haina fongdokhi adubu nasi bhawda modogi chapchaba tibon mama government sendi raktabani na aikoi si relief camp da leiri adu hojik leiri ba makhata na leiriba jingchingsisu tharakpa yabagi akiba lei adu government na checking tharang na aikoi jaga singduda security thambiraga aikoi bo mafam chana khunduda hanjin hanbiyo aina government gi makai dai ku chingja iram dhamsida hanjin ba pamje maside sida sarkar na security matik san thambire harga akoi gi nariba koki ga lonariba jaga sida section tharang lokhati re harga hanagi mafam chana isa yumda leiba sumaina nungai jaipana leinaba haisi sarkar da haijari Helen Keller gi chamaga nifu mari rak suba mapokumon gi thoranga mari leinana handak sahi gi class 10 amadi 12 pass tawrakraba visually impaired mahiroi sing opagi thoram ama pangthokpaga loinana the roles of special educators on inclusive education haiba hiram da nomagi oiba khanna nainaba ama ngasi Disabled People's Rights Organization Manipur Handicap Development Foundation Manipur amadi Bir Tikendrajit University Kanchipur ga punna khusham naduna Bir Tikendrajit University gi conference hall da pangthokrai Thauramadu Composite Regional Center for Skill Development, Rehabilitation and Empowerment of Persons with Disability CRCSRE gi Director and Khoibi Handicap Development Foundation Manipur gi Chairman Dr. Sapam Jaswanta Secretary Dr. Laishram Bina Bir Tikendrajit University gi Director Hawam Birbal University Asimaki Resident Director Dr. Leishang Them Suresna Matang Sina Chief Guest President Amadi Guest of Honor Oina Saruk Yaki Thauramaduga Mari Lainana BTU gi Resident Director Dr. Leishang Them Suresna Fongdorakpada Masi Pangthokliba Thauram asi Madu Oina Helen Keller na disabled persons singi damakta Lauram Bathodang Kaya Adubu Ningsing Boina Mahaki Mapok Numit asi Pangthoktuna Amadi Mahakna Kathok Lamba Miyam gi Thodang Adu Khana Nainaduna Kanghanba Mathau Tai Khanduna Pangthokpani Loinana Pokpadagi Amadi Khangu Thaktagi Mit Ubagi Chang Watlaba Miyoi Singi Damak Mahakna Makhoigi Damak Lauramba Thaugai Masigi Mirol da Kaufam Thokti Hainasu Fongdokhi Tamjaningai waiba well educator loinana mak advocacy wairamba aduga tongan ba America gi tongan ba akhoi gi haiba field sideda yamna struggle waina fight to biramba mahbu ningsingba amasung pokpa numitpu naina boina khangmina boina maki role of living role mahna makhoi gi damakta to biramba soner ba kya masing jigi damakta mateng pang biramba guide to biramba miyamda khangan ba gi tanja to ngasi se lawjaban
ngasi ayuk pung taruk minit kunthradagi nipan minit manga tawa fawa deputy ASP CDO OC Wangu police station amadi 131 BSF C koigi personnel singi apun batim amana thoksom Bikramjit MPS SP Kaksing gi miteng makhada Kaksing district ki pangal dabi mamang lekai da thiba humbagi operation ama yum marifu da chataduna miwai sani yang khairom wahong pahong tauki thoidokpa mi famui pun amadi khujukulai fagat palai kide Manipur da ki thokiba MP anina Manipuri issue parliament da puthokadabani khulngakpa sing general amnesty pigadabani Manipur da kanglu furup naiba mawong da combing operation tawba yaroi Kuki tribe ST list gi lawthokadabani haiduna Uripok apun balup na sinduna ngarang maikai adongi miyam na khutta maira paiduna kholau kaya ga loinana miyam gi khongsat sat khrei Kongsat aduga mari lainana Uripok apun balup ki vice president Ratan Luwang na fongdokda lamdam asida thokliba lan asi tha tarahum doi surak lawa fawba India government amadi Manipur lengak na kari su thausadana leirakli adubu Handak Manipur da pangthokiba taranipan suba Lok Sabha mi khulda chawna mai pakhraba MP anina hojik sathariba parliament mi form asida Manipur miyam na pamliba amadi lauriba kholau sing parliament mi form da puthokuna lamdam asi tangdu leitaba lamdam ama hanjilaknaba honabiu loinana Manipur dagi mitop khandoknaba thorang sungsoi soidana paikhat hanba NRC khudakta satna hannaba lauriba kholau parliament mi form da pukhatpiu haina su phongdokhi Su makoibu kari maramgi moina pulai paigi bano kari maramgi makoina lengat sila jiki chateri ba pyo masila moigi pyo masila ulla haibado madu thandabi raga makoibu jene nesila khoga kai no makhal ki makoida action na wata lege election na law yaro haiba wafam jina koi uri wafam lo sila police Kuki singi lan loi tringaida tampakta operation tawduna khungakpa sing amadi makoi gi khulai fagat pa yaroi amadi Manipur gi tongan to Manipur gi saktam kai ba yaroi hai ba yauna tongan ba demand sing taladuna ngarang numidang su Manipur gi tongan ba da maira paibi sing na khongjang sangsin khrei maira khongchat chatpa amadi human sensing semduna khongjang sangsin kiba mapham sing adudi Kaksing district ki manungsan ba Hianglam Makhalai kai Hianglam Hiranmai Hianglam Mayai Lekai Tokpasing Hianglam Wabagai Terapishak amadi Pangal Tabini loinana Imphal West district ki oina su Thangmaiban Uripok Nagampal Rims Road Mayang Langjing amadi Phumlaudani Khongjang sing aduda Manipur gi saktam kaiba yaroi lan loi dringai da khungakpa sing amadi makoi gi khulai fagat pa yaroi Manipur dagi kuki narco terrorist maru fangna muthatlu pukchel sengdaba India gi thawong yaning de Manipur da NRC satna halu amadi ain kaina sangsilakpa mitop athuwa matamda khandoktuna takthok u haiba kholau kaya su lauki Kaksing district ki Hianglam constituency gi manungsan leiriba Arong Nongmai Khong Gram Panchayat ki area da leiriba water supply scheme manga gi manungda scheme ahum di ising piba hore lemhoriba scheme ani asisu lakliba numit kunrong gi manungdagi soidana piba horagani haidi hiram asiga mari leinana ngasi scheme manga asibu yengsinbagi thabak tawriba committee singna sinduna pangthokpa paumi singa unaba amada committee gi secretary Samom Athoina Arong Nongmai Khong Gram Panchayat ki manungda leiba ward number 1 dagi 11 asi scheme manga dagi ising pigadabani masigi manungda tokpasing amadi Arong Khunjau gi scheme singda mapung fana saba loiduna chahi kaya gi mamangdagi miyam da ising fangan ba hokre komnau gi oina su matam kharagi mamangdagi ising piba hokre loinana Nongmai Khong amadi Sari ki scheme ani asisu hojik sem sabagi thabak sada marifutara manga loire pipe tingbagi thabak su hojik loire maram asina scheme manga asigi committee singna kanna hona zaduna miyam da ising fanganba honari ngaida chairak asida kanagumba kharana committee bulan uba yaba wafam kaya lana sondokpa asi tawbiganu madugi mahut committee singda mapung fana cooperation pibi duna wat horiba thabak sing asi ayat apan namata yaudana committee na thamliba pandam asi thabak oina onthokpa ngamanbiu haiki Nongmai Khong 1 number 5, 6, 7 haibasi pithang na bidong 95% of sabak thorum do silaga ising pithang na sem sadun leira duga Arong Khunjau gi oina 1 number 9
aduga 8 9 10 adu haibsing sing pithae aduga 11 sima koi pithang na bagi huji sem saduna koi running condition da huji 95% thabak lo selaga leire aduna haibsing si koi yam kan hona jaraga na da koi sing pithang na project jam to hona bani masida kana gumna koi lana paw santhok pokok ba adu tobi gano haibo khum koi committee gi apunba koi committee manga lebsigi secretary amo ina isana mayam media thongda ogir Nambol Kendragi Manung Sanba Wahing Kumanda Laiba Saliba Sahi Sida Class 10 Amadi 12 Tama Wang Fangduna Mai Park Lava Mai Racing Opagi Tauramama United Youth Club UYC Wahing Kumanda Stinduna Wahing Kuman Mayai Lekai Community Hall the Pangtok Tre Tauramduda Kwasem ki Secretary Kunrakpam Asikumar MU Manipuri Department ki Assistant Professor Dr. Naurem Sanatomba to Lima Pokpam Zilla Parishad Member Kanguzam James Isok DP ki Pradhan Warepam Deben Upa Pradhan Laisram Arun Ward Member Oinam Sanjoy Social Worker Sarang Them Soba UYC ki President Lima Pokpam Prem Kumar na Athoiba Mithunglen Singh Oina Saruk Yaki Thauramduda Waheng Kumanda Laiba Satliba Sahi Asida Pangthokiba Class 10 amadi 12 ki exam sing na wang na fangduna mai paklaba mahiroi sing da nat ki lengyan janduna ikai khumnaba ga loinana khudol pot amadi citation piduna pukning thogat ki Thauranga mari leinana Kwasem ki Secretary Kundrapam Asikumar na phongdokhibada anoba National Education Policy lakpagi mahiroi sing gi apam pam lambi da sathaduna masak naiba mioi amamam oihenba ngamlagani thajai Anova Education Policy asina jago isai layekpa sana khonabada carpentry vocational training sing mahi khudingma education oire sinpham ama hekta pairagadi hingba amadi masak thokpa oiba yarabanina mama mapa singna su masa singbu masagi apambada sathanduna mahi tamhallasi aduga anova NEP asina Manipurda mahiroi singi mama mapa singna masa first tanabani haiduna sel kaya tingnaduna masa singbu question senaduna tuition sathanba unhealthy competition ama kanna satharamba adusu grading system onthokpadagi fakhare haiki matang sida ngasinu thili paw pizaba loijare mideng tapiri basingbu amuka hana kurumjare